ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯔꯣꯝ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯂꯤꯂꯥ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯑꯏꯕꯅ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕ ꯑꯗꯨ ꯈꯛꯇꯅꯤ꯫ 하여 ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯅꯪꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯀꯔꯤ ꯄꯥꯡꯉꯨꯒꯦ? 하여 ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ 하여. ꯗꯥꯕꯁꯟ, ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯅꯤꯃꯥ ꯀꯧꯏ꯫ ꯍꯦ ꯊꯋꯥꯏ, ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯣꯏꯅꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ꯫ ꯂꯥꯎ! ꯅꯠꯇꯦ, ꯑꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗꯨꯅ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯑꯁꯤꯕ ꯊꯋꯥꯏ ꯅꯍꯥꯛꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯕꯒꯦ? ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛꯇꯨ ꯅꯪꯅ ꯇꯧꯕꯗꯤ ꯋꯥꯏꯊꯣꯛꯂꯣꯏ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯈꯨꯟꯁꯤꯗ ꯕꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯅꯪ ꯉꯥꯏꯌꯨ꯫ ꯃꯥꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯑꯌꯨꯝꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯔꯤꯁꯨ ꯑꯩ ꯇꯥꯔꯦ, ꯑꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯗꯥꯕꯁꯟ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯝꯂꯒꯦ꯫ ꯄꯨꯔꯅꯤꯃꯥ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩ ꯈꯪꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯦ꯫ ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ? ꯏꯕꯦꯝꯃ! ꯔꯙꯥ, ꯏꯃꯥ, ꯄꯨꯔꯅꯤꯃꯥꯗꯣ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯝꯃꯤ ꯏꯃꯥ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯤꯆꯥꯕꯣ? ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩ ꯇꯧꯔꯕꯒꯦ? ꯄꯥꯕꯨꯡ, ꯄꯨꯔꯅꯤꯃꯥꯗꯣ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯝꯃꯦ꯫ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯅ ꯍꯜꯂꯛꯈꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯇꯪ ꯈꯪꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯧꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯧ꯫ ꯑꯩ ꯂꯧꯕꯨꯛꯇ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯚꯥꯏ ꯔꯥꯖꯦꯟ, ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤꯗꯅ꯫ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯚꯥꯏꯅ ꯍꯥꯏꯕꯕꯨ ꯆꯠꯇꯕ ꯌꯥꯕ? ꯇꯣꯡꯈꯠꯂꯣ ꯚꯥꯏ ꯑꯗꯨꯗꯤ꯫ ꯚꯥꯏ ꯈꯥꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅꯒ ꯑꯃꯨꯛ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯚꯥꯏ꯫ ꯆꯨꯝꯃꯦ ꯚꯥꯏ꯫ ꯚꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯔꯛꯇꯕꯁꯤꯅꯤꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ꯫ ꯌꯥꯔ ꯚꯥꯏ, ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔꯅ ꯇꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ꯫ ꯍꯣꯏꯅꯦ, ꯃꯗꯨꯗ ꯇꯥꯔꯦꯗꯅ꯫ ꯚꯥꯏ, ꯕꯁꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ꯫ ꯍꯣꯏꯅꯦ ꯗꯥꯕꯁꯟ, ꯅꯪꯒꯤ ꯑꯋꯥꯕ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯔꯒꯦ? ꯑꯩꯈꯣꯏꯗꯁꯨ ꯁꯤꯌꯔ ꯈꯔ ꯇꯧꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯗꯥꯕꯁꯟ, ꯁꯦ ꯍꯥꯏꯌꯣꯕ, ꯀꯔꯤ ꯇꯧꯔꯒꯦ? ꯔꯥꯁꯤ, ꯚꯥꯏ, ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯒꯤ ꯃꯔꯝ ꯍꯥꯏꯒꯦ꯫
ꯃꯁꯦ ꯑꯩꯈꯣꯏ ꯃꯔꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯑꯁꯤꯃꯇꯪ ꯄꯥꯡꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯁꯦ. ꯚꯥꯏꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯁꯨ ꯍꯥꯟꯅ ꯃꯃꯤꯡ ꯇꯥꯈ꯭ꯔꯦ. ꯑꯗꯣ ꯚꯥꯏ, ꯀꯣꯂꯦꯖꯁꯨ ꯁꯨꯇꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯛꯀꯗꯣꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯣꯟꯗ ꯑꯣꯏꯅ ꯍꯣꯔꯦꯟ ꯐꯥꯎꯅꯔꯁꯤ. ꯕꯤꯅꯥ, ꯅꯈꯣꯏꯗ ꯍꯥꯟꯅ ꯆꯪꯉꯨꯔꯁꯦ. ꯑꯣꯇꯣ ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯔꯣ ꯌꯥꯔꯅꯤ. ꯑꯩꯈꯣꯏ ꯂꯩꯔꯛꯁꯤꯅꯅꯦ ꯑꯣꯇꯣꯒꯨꯝꯕ ꯈꯔ ꯆꯦꯜꯂꯗꯤ ꯐꯗꯧꯅꯤ. ꯁꯥꯡꯁꯨ ꯁꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯐꯥꯎ ꯆꯪꯗꯣꯏꯁꯦ. ꯑꯣꯇꯣ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯈꯣꯏꯒꯤ? 10 ꯈꯛꯇꯅꯤ ꯏꯕꯦꯝꯃ. ꯔꯥꯁꯤ, ꯌꯥꯅꯤ, ꯑꯩꯉꯣꯟꯗ ꯑꯆꯣꯏꯕ ꯌꯥꯎꯔꯤꯌꯦ, ꯑꯩ ꯄꯤꯒꯦꯁꯦ. ꯑꯗꯣ ꯈꯣꯡꯅ ꯃꯇꯦꯛ ꯈꯔꯗꯤ ꯆꯪꯕ ꯇꯥꯔꯦꯅꯦ. ꯅꯨꯡꯁꯥꯁꯤꯁꯨꯅꯦ ꯁꯥꯗ꯭ꯔꯗꯤ ꯐꯗꯧꯅꯤ, ꯈꯨꯁꯥ ꯑꯃ. ꯔꯥꯁꯤ, ꯑꯩꯗꯤ ꯗꯥꯕꯁꯟꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ. ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯝꯅ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ? ꯑꯗꯣ ꯔꯥꯙꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯑꯩꯈꯣꯏ ꯆꯠꯇꯨꯅ, ꯉꯥꯏꯈꯣꯅꯦ, ꯇꯨꯡꯗ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯟꯗꯦꯗ. ꯚꯥꯏ ꯈꯥꯕ, ꯑꯥꯗ ꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯆꯠꯂꯦ ꯚꯥꯏ. ꯀꯧꯁꯜꯂꯛꯎ ꯚꯥꯏ. ꯍꯥꯏ, ꯑꯩꯈꯣꯏꯕꯨ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯈꯪꯅꯁꯤꯗꯅ. ꯇꯥꯃꯣ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯇꯥꯃꯣ ꯈꯣꯏꯒꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯅꯆꯟ ꯈꯣꯏꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯃꯥꯒꯤꯅ ꯔꯥꯖꯦꯟ ꯀꯧꯋꯦ, ꯑꯗꯨꯒ ꯑꯩꯒꯤꯅ ꯈꯥꯕ. ꯍꯥ, ꯈꯥꯕ, ꯔꯥꯖꯦꯟ. ꯀꯩꯗꯧꯔꯒꯦ? ꯏꯆꯟ ꯑꯅꯤꯕꯨ ꯑꯃꯨꯛ ꯌꯦꯡꯅꯗꯅꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯑꯗꯣ ꯇꯥꯃꯣ ꯍꯣꯏꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯑꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯈꯨꯜꯗꯨꯗꯅꯤꯗ. ꯑꯗꯨꯗꯤ ꯐꯔꯦ ꯇꯥꯃꯣ, ꯑꯩꯈꯣꯏꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯕꯅꯤꯅ ꯆꯪꯍꯧꯔꯒꯦ. ꯕꯥꯏ. ꯕꯥꯏ. ꯑꯥꯏ, ꯃꯈꯣꯏꯒꯤ ꯃꯤꯡꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ ꯚꯥꯏ ꯔꯥꯖꯦꯟ. ꯍꯦꯔꯥ, ꯃꯤꯡꯒꯤ ꯋꯥꯕꯨ ꯀꯩꯅꯣ, ꯊꯣꯡꯒꯥꯜ ꯈꯪꯍꯧꯔꯁꯤꯗꯤ. ꯔꯥꯁꯤ, ꯉꯔꯥꯡ ꯗꯥꯕꯁꯟꯅ ꯍꯥꯏꯕ ꯅꯨꯄꯥ ꯑꯅꯤꯗꯨ, ꯑꯃꯅ ꯈꯥꯕ ꯑꯗꯨꯒ ꯑꯃꯅ ꯔꯥꯖꯦꯟ. ꯔꯥꯖꯦꯟ ꯍꯥꯏꯕꯅꯤ. ꯑꯗꯣ ꯗꯥꯕꯁꯟꯁꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯁꯛ ꯈꯪꯕꯗꯤ ꯅꯠꯇꯦ. ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ. ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯔꯥꯁꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯗꯥꯕꯁꯟꯗ ꯐꯣꯟ ꯇꯧꯔꯁꯤ. ꯑꯗꯣ ꯅꯪꯁꯨ ꯆꯠꯂꯣ, ꯊꯦꯡꯖꯜꯂꯛꯑꯦ. ꯆꯠꯂꯒꯦ ꯑꯩꯁꯨ. ꯕꯤꯅꯥꯅꯤꯅꯦ ꯁꯤꯗꯤ. ꯍꯜꯂꯣ ꯗꯥꯕꯁꯟ, ꯑꯩꯅꯦ. ꯔꯥꯁꯤꯁꯨ ꯄꯥꯏꯔꯤꯕꯅꯦ. ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯔꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯣꯜꯂꯦ ꯗꯥꯕꯁꯟ. ꯔꯥꯁꯤ, ꯅꯣꯏꯗꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯆꯝꯊꯣꯡ ꯇꯧꯋꯤ. ꯑꯗꯨꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤꯅꯦ. ꯑꯩꯕꯨꯗꯤ ꯆꯥꯗ꯭ꯔꯤꯗ. ꯗꯥꯕꯁꯟꯒꯤꯗꯤ ꯀꯩ ꯊꯣꯡꯉꯕ? ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯇꯧꯗ꯭ꯔꯦ. ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ, ꯑꯗꯨꯒ ꯇꯣꯛꯑꯦ. ꯑꯗꯣ ꯅꯣꯏ ꯑꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ?